Tamenglong ki Dimthanlong village da Ching Ningkhaibada Mama-Macha Leikhidre Mapuroiba Sokpadagi hospital da Laikannari Pawasi ngasi nungthil phongkhiba Kangleipaki maira pawsedagi laukhatchabane ngarang ahing Tamenglong district ki mapham ayambada nong kanna chubadagi nongyai matung pung 12 minute kunthra rom taba matamda Tamenglong district ki ward number 3 Dimthanlong village da chingya da saba yum ama leikhom lainanga loinana Ching Ningkhaibadagi yum ama nansinbadagi imung aduda leiba Mama-Macha sire Mapuroiba na sathi na Sokpadagi hospital da Laikannari Leikhidre Mama-Macha soklaba Mapuroiba sigi asengba leifamde Tamenglong ki Tawanglong khuldagi nihaire Leikhidre nupi asigi mamingna Daugjangliu chahi kunipan amade mahaki chahi ani da ngairiba masanupa ase leikhom lainangna namsinduna makhoi ani sivane thogdok aduda yamna fibam thina Sokpadagi porompata leiriba Jenims hospital da pukhatuna Laikannari sigi mamingna Ringsinglung kamai chahi 32 ne Mahak Manipur Police Department ta constable oina haujik Tamenglong da posting tariba ne thogdok asigi matang da khunja singdagi fangba pawgi matung inade ngarang ahing nongyai matung nong yamna kanna taringai matamda ahauba makholga loinana Ching Ningkhaibadagi thogdok adu thokiba ne khudakta yumthangnari ba khunja singna yengluba matamda chingya nangna saba Ringsinglonggi jingana kuppa ugi yumadu Chingdagi sentharakpa leipak amade leikhom lainangna nansinduna leiramba thengna kheng khudakta khunja singna leikhom lainang marakta changsinduna thiba humbagi thabak chathabada Ningsinglonggi loinabi amade chahi ani da ngairiba machanupa adu asiba oina fangkhe aduga Ningsinglongna yamna sathina soktuna leiramkhe khudakta Tamenglong district hospital da pukhatuna Laikannaraba matungda mahaki phibam thina Sokpadagi ngasi ayuk Imphal gi Jenims hospital da puraktuna haujik layengbagi thabak chathare thogdok asigi pau phangbadagi Tamenglong district ki deputy commissioner Dr. Angsim Dangsawa IAS Tamenglong district police ki SP amade atai district nodal officer sing loinana civil society organization sing loinana thogdok thokpham da laktuna yengsankhe amasung Leikhidrebagi mafam da thamoi songna awaba phongdokhe DC Tamenglong na phongdokhibada Leikhidreba Mama-Macha mathau taba ex gracia chapsana pigane haujik soktuna Laikannari ba Ningsinglonggi layengbada pangba yaba mateng pangani haina phongdokhe amaromda thogdok asigi pau phangbadagi Manipur gi chief minister N Biren na mahaki social media X da thagalakpa post amagi matungin na Ching Ningkhaibadagi thogdok aduda Leikhidreba Mama-Macha ki mafam da thamoi songna nungaitaba phongdorokle loinana Leikhidreba imungda Manipur laingaki maikidagi piba yaba tengbang pigani haiba wafam su phongdokhe Train Lambi Tatlambadagi Cheng Puduna Lakpa train Khongsang railway station Yousinba Ngamdaduna Jiribam da Hallakhre Pawasi ngasi nungthil phongkhiba Kangleipaki maira pawsedagi laukhatchabane North East Frontier Railway gi Akanba train ama ngasi ayuk FCI gi dawa kunmathoi da Cheng Puduna Lakpa train ama Khongsang railway station yauba Ngamdaduna Jiribam da amuk Hallakhre Pawasi na hai Khongsang railway station yaugadaba kilometer kunlom walingai Thingau railway station yaudringai tunnel number 13 dagi tunnel number 15 gi marakta nongna maram oiduna chauna railway track ta kaiba kaya thokpadagi Khongsang Yousinba ngamdana leirakibane adubu Silchar railway station dagi ahanba engine ama changlaktuna chaurangna Cheng bek lising kun manga rom puba dawa sing adu amugana Jiribam railway station da puthorokhre haire Jiribam railway station dagi fangba pawgi matungina de railway track asi semjinba loidriba fawba chinjak pusilakpa train sing Khongsang gi damak chenba lepkhigane railway track yadavadagi kuina panduna leiringai matamda mapham aduda leiriba central force ki personnel singna chauna mateng pangbikibagi su thagatpa phongdorokle Jiri Lambigi mapham Kayada Ching Ningkhaibadagi Lambi Faonadre Tongjei Marilgi Rengpangda Lambigi saruk chauna Ningkhaibadagi pawase ngasi nungthil phongkhiba Kangleipaki maira pawsedagi laukhatchabane India Meteorological Department na mathang tha August tang 2 fawba Manipur gi Ching gi district singda Akanba mawongda nong chugani haina laukthokibaga loinana ngarang ahing nong kanna chubadagi National Highway 37 Imphal Jiribam Lambigi sarukta mapham Kayada singdagi leipak kintharakpadagi lambi Faonadre leire Imphal Jiribam Lambigi sarukta ngarang numidang nungba amadi Rengpanggi sarukta Ching Ningkhaibadagi Lambigi saruk sing phumjinduna Leikhibadagi gari sathok chasin tawba yadre masida natana None district ki manungsanna Imphal Jiri Lambigi mapham Kayada Ching Ningkhaibadagi Lambigi saruk phumjinduna leire haire haujik fibam yamna thina soglibasi None district ne district asigi mapham Kayada su electric fangdabagi khudongchadaba yamna chauna mayoknare haire sairak asida ngasi ayuk Jiribam dagi Imphal thorokiba tongan ba petroleum product amade
atai chana thangnaba polam kaya pusilakpa gari kaya su lambi da hojik panduna leire haire amarom da ngarang ahing nong kanna chubadagi miyamna Tongjei maril All Kasar Road haina khangnaba lambi paring asigi Bisnupur district tagi Rengpang yoba lambigi saruk haibadi Tawdajang amadi Rengpang ani lona bagi lambigi saruk sing pura lokha da chawna namthakibadagi hojik lambi satpa yadaduna leire haire Mahairoi singi waiba Akanba ihau laktana basinbiyo mahairoi luptaro pawasi ngasinung til fongkiba pawnil khon pawsi dagi laukhatsavanay Mahairoi singi waiba Akanba ihau laktringaida Manipur Technical University ki Vice Chancellor amasung Registrar aduga Manipur University of Culture ki regular waina happy na ba Mahairoi luptaru ki maikaidagi thamlakle lamdam asida tongan ba university singi maruoi ba thaudang lawriba Vice Chancellor amadi Registrar sing Bureaucrat officer sing na oisinbagi chanabi matam sang na lakba na University sing asi kangkhong sairakpagi masak ama oiragli amadi masina higher education ki lamda sonta halang na bagi achauba maram ama oire Hauji Manipur Technical University ki Vice Chancellor asi teaching profession dagi lakpa quality oibo oja ma ohenbagi mahutta higher education ki commissioner oiriba ais Gyan Prakash na Puduna leire amaromda Registrar su MOBC ki director oiriba NG Bogen na oiduna leire asumna MTU ki BC amadi registrar asi bureaucrat officer oivana University asida confined tawduna leitavana University asigi functioning da Achauba Yousinba ma oibaga loinana mahairoi singna khudongsadaba kaya mayongnare hena ngaglibadi state asigi amata ngaidaba technical university asibu regular BC amade regular register laitana asukoina salaiduna leidabasu laingangna thawa sadana ngasi fawba leithokliba sina ngasigi paliba laingak asi higher education hiramda kaya yamna ahenba mijeng sanglibagi haibasine amaromda Manipur University of Culture gi register asisu Directorate of Planning and Implementation ki director amadi DP ki joint secretary oiriba bureaucrat officer amana puri maramaduna mahairoi singi Akanba ihau ama laktringaida Manipur Technical University ki Vice Chancellor amadi register loinana Manipur University of Culture ki register asi regular oina quality oiba waja happy na ba mahairoi luptaru ki maikaidagi thamlakle Makha Tana Manipur da Akanba Nong Churaba Yai pawasi ngasinung thil fongkiba pawnil khon pawsi dagi laukhatsavane Manipur yauna Nagaland, Mizoram amadi Tripura da Makha Tana Akanba mawongda Nong Churaba Yai haina India Meteorological Department IMD na haire IMD gi matungin na Himachal Pradesh amadi East Rajasthan da lakadoriba numit mangani asida mayai oirap moina nong sugani haire Jammu Kashmir, Ladakh, Delhi, Uttar Pradesh amadi West Rajasthan da so lakadoriba numit mangani asida nong sugani haire